Ngasi nungthil pung anirom taba aduwaida Bishnupur District ke Thanga Assembly Constituency ke manung channa leiba Moirangkhunou amadi Keirenphabi gi lonnabada leiba Keimang loupham da Braja Tarakpadagi Meeoi manga Soktuna CHC Moirang da pukkhatuna Laikannakhre Braja Tarakpadagi soklaba Meeoi sing adudi fogak chau ikai Meirang lekaidagi housingna Moirangkhunou Meirang lekaida hangba relief camp ta leiba maikam naucha chahi kunmanga apokpa laikhidraba em achouba Moirangkhunou Meirang lekaidagi Keirenphabi boy chahi kunthra apokpa PS borbabu leifrakpam hongba chahi kunthra ganipan apokpa laikhidraba el mangi maibram Pritamjet chahi kunthra apokpa M Bikram amasung hemam basanta chahi nimfu apokpa ais ingo chani hairi maikam nauchana mahaki yet thamba Thabak yet thangba khut khwangi oi thangba saruk amadi oi thangba khongda Braja Tarakpadagi maina chakhibani Keirenphabi boina hakchangi makha thangba saruk sing pangthaduna leibani leifrakpam khongbaga hemam basantagadi hakchangi phibam mafam khara pangthaduna leiri maibram Britam Jetti ka hena soktabadagi discharge tawkhre hairi asokpa singna phongdorakpagi matung ina makoi manga mag Moirangkhunou amadi Keirenphabi anigi lonnabada leiba Keimang loupham da lou suba satpani makoina lou suringai nungthilgi pung anirom taba aduwaida nong kanna churakpadagi makoi lobuki mafam amada punna tasinduna leiringaida maibulgumba ama paisillaklaga maikam nauchada tasilakhi maibulgumba posak adu hek paisillakhibaga makoi manga mag ngaihak gyan mangki amade nauchana litpa furit khongrau matat tatpa makhai sekaikhi Braja Tarakpadagi makoi sokle haibagi pau hek tabaga lekai gi Meeoi sing mafam aduda changsinduna makoi manga mag hospital da pukhalakibani hairi